Manipuri Paul. Manipur ki senglaba kangla lai famlen asida miyamna ayuki matamda lai khurumba sangba yadrabasu azo sang amadi senzo paiba mi singdi walking tapang ore. Kurumzre, meng tabiri sing taram lok subalo na pau sandono pizre. Manipur ki senglaba kangla lai famlen asida miyamna ayuki pung manga dagi mapal fawgi matam asida lai khurumba sangba yadrabasu azo sang amadi senzo paiba mi singdi walking set from ore. Lamdam asigi puwari ga sagon narba amadi Manipur ki aruba lai fam kaya ma lai haina lamdam asigi miyoy kayana thazana duna lai khurumpam ore ba mapam asida miyoy amana matam amada hekta lai famlen asida lai khurumba fangdaba ki pendaba kaya lairabasu senglaba lai famlen asigi manung asi VVIP VIP tongan tongan ba famnai ba amadi senzo paiba non Manipuri singna Fee duna ayukta walking set from ore haiba lai famlens asigi manungda sahi angkai ge makhada leiba mioi sing amadi sarkar ki thabak todo mioi singde walking set pe yadi hari lai famlens asigi manungda sangduna lai khurumba mioi kya manungda sangba yadabadagi gate ki wangmada khurumba su yawnare senglaba kangla lai famlens asi tourist spot ama on thoklabra haina maikai kya dagi hangnarak pasu yawri matam kya Assam Rifles laisinduna misam miyamna kangla da sangba fangna lakibadu miyam ge hugdagi kangla dagi Assam Rifles lokthokraba matungda miyamna ningkhat tamna lai famlen asda lai khurumba fangani thajanaram haujekti akaknaba niti niyam amagi makhada sel lawduna mi sanganbagi thabak oina satharle Singna Ladiba government asina haiba hiram asida yengsilakanda aikhoigi khwaidagi secular chali haiba leibak asida leibak asigi miyamna mafam asida ayuk nungthil numidang da lai tasengna khoyemnabagi tanja pibiba aduga miyamda madugi yaifa thawni janabagi adu hak adu pibiba matam oidribra haibasini cameraman nanawgaloina na paudam jariba Saram Rogers ISTV Imphal India the Labour Nationalized Bank sing Lanai Bank oina onthokpa loina corporate house linkhalaktaba loan sing kokpina ba honor pathong bu yaning do phongdoktuna India pombi oina bank employees sing na nomi sinthal leptuna satriba khongjang saru ama oina United Bank of Manipur na ngasi MZ Avenue de leba SBI mamang da wakat mi bam setakre bank bu lanai mi oida sinaba yaroi senjo paiba singda tonba loan kokthok pa yaroi haiba kholaw ke lauke United Forum of Bank Unions Manipur State Committee ki convener Soibam Indra Kumar na phangdorok pada bank privatize toba banking regulation ek na bank sing da piramba hak sing RBI na lonar ba honar pane bank sing punsin bagi mingda employee sing lokthok na ba hona ba yaroi haike corporate house dagi loan to liba sing asidi raroto bde yaw ba yaroi adu makhoi sing ase khumgat kadabani makhoi sing si stringent measures lokhot kadabani aduga tongon ba government gi oiba board of directors sing the yaw ba agency sing asina hap ki ba board sing sina lobo decision do adugi decision do gi mahi oina create to roki by NPO benina matamda those responsible for these bet loans should also be held accountable makhoi chu accountable ohinga dabani makhoi dagi loan se khongat bathal makhoi chu personally liable ohinga debni have se United Forum ki main oiba demand sing raktamani Under Parliament Right to Education Act amend tawduna leba asal Labour Sarkar ki school amadi lanai school singda elementary thakta oza wariba khudima lesing ni tara mapal ki March 13 faw ki manungda sahi ane ki diploma in elementary education pass tawgadabani haiba se leba asal ki education ki kanglolda afaba mayol amani haina coordinating committee of recognized private school Manipur na thador pasarol man khanglole Ministry of Human Resource Development na local ilba khongtang se apen po e all Manipur recognized private school welfare association namadi private school development council anigi makhada leiba school singna athuba matamda committee gi mihu sing unaduna sarkar gi anoba policy sigi matangda mamutana khangna na ba hotna biu haire housing makhada ba pau ke am lak tang eta ten ma brem tang lomane se Upon Fitness Center na Sinjaba Manipur ki prize khwaidagi chawba competition 7 state level transformation challenge 2017 pangthok jaragani competition asi tha ahum gi manungda arungba yamna henba amadi yamna watpa miyoi singna masagi normal weight thamduna chungfira jaba henba changdam naban tha ahum gi manungda hakchang su bhawba aduga 1 lakh prize su phanghoba Upon Fitness Center for better health society Beneath 100 meters from the Earth's surface,
naturally filtered through saline streams, pure, clean, and healthy water. Hangbiragani 801,000 cc da fuel economy 22.5 km per liter. Anoba technology gi iSet ahenba power speed ki damak chahi manga unlimited kilometer gi warranty ga loinana. Test drive booking gi damak tanabiyu Island Nishan near Standard Robert Higher Secondary School Kanchipur. Ngasidi suara jengge. Ture, loi ture. Kau ini mana tu dia? मुझे करी यों जाओ सीधी योशी का नहीं है मत्स्यकी योशी दी तता तिस्कोनी ने दुदी सनागी मुझ यंगन सिंबे यंगरे हक्चांगी लेबर सोलक पतेगी प्रोड्यूसिंग अक्तवा हक्चांग चोक्थरबा तुम चावा यारक्तवा खोंग हमा नुमारक्तवा सिंगी दबक अमत तनायबा उपायदी जॉलिप सैर अमसुं जॉलिप कैप्सूल चंगने सिनेबियो Ladies Fitness World, Keshampat Junction, Tidim Main Road. Hakchang sengna fana thamba haibasi aikhoi nupi oibigisu hojiki matamdadi yamna tangai fadaba man. 1, 2, 3, 4, 5, 6, 7, 8, 9, 10 ब्रेक में तुम तरम नौकरी में खाता बॉक्सिंग उत्तराखंड सना कोनुंग सिंधुना खुसाइबी की निंगथौ पिसातावगी मपोक नुमित इरात थोरम ngasi पैलेस कंपाउंड लेब उत्तराखंड पांगथोखरे थरमदुदा सना कोनुंगी थौपुबु सिंगु सरुगाकी लैरिंग थौ पिसातावगी थोरमसी लांगबलगी नोम पानमे नुमित पांगथोकदबनि हाइना सना कोनुंगी माइबा हनबा समजत साबम कोनुमना फंगदोके निंगथौ चंद्र कृति की मतमदा विश्वकर्मा पूजा हाइबा नुसुलोमगी लाई असि लाटपा होरखिबनि सुमाई तौदना अखोगी लेपाकता लाइदु बिसाताओ नंगदलाई मतमदगी लालकपसिमसु चरायरोमगी मतमद लोइसिनगिबा अरुदगी अमुक मसिगी सब मानबा थबकी मपु ओरिबा लाई नोक्सुग्रोमगी विश्वकर्मा हाइसिना मपान फना चंद्रकृति की मतमदगी लाखिबसिदगी अखोगी लाइदु बिसाताओगी खोंकुलिबसि पुमुट मुटखिबा विश्वकर्मा हाइबसिगी पांगथोइबा मखोगी थासु मोहन भाद्र आयन हारिब भाद्र मास हारिब थासिगी हेक अरोइब नुमित तांग 38 से असिदा मखोइसु विश्वकर्मा पूजासे पांगथोकजबनी अदुगा अखोइगिना लांगबनगी नोंग पान भाइबसे मसिदा अदुमक लाइहाक्तदगिदुमक तौरखिबनी सेट की बतांग कुनगी नुंगथिल पुंग अहुमलोम ताबा मतमदा हटा गोलापति मनिंग लेकाई मपादा इम्फाल टूरेल ताकिबा गोलापति वाटर सप्लाई मनाक्तगी केजी 1 तमलिबी महिरोय बेबी सेक्युरा ngasiu kyamge muslim mapada imphal turel digi siba haksang wena fangle nan makai mu manung yawna sakirabu thidun lakhibani umorok thaba khaktada miyoy amana thama da lupa lising taram doi digi taramanga fawa fangduna line imung manung punare Bishnupur district ki manung sanna naran sena wanglai kai da leiba oinam nilamani na fangdrokpada lising masaba palmar puni thui digi hauna umorok thaduna imung manung purke Nilamanigi umorok farm da morok satuk panba umorok pambi fawo yaukre matamadu dagi mahak pumiyamna morok nilamani haina mingo naki nilamani fangdok pada mahak na umorok tharakpa sida lainatina kaya tarakpadagi amangata thopa kaya su yaukre umorok pambi amana lupa samri yankai dagi sangwa fawa senong tan mangamle fit kuntra muk pakpa hompumuk sangwa lamasida mahak na greenhouse Season aduna umorok thabi thok satri Maryland department yang sinbirabadi handigi hana poto potopang ngamgani habi thazabani lamanina ISTV news staff fangdroke base April May gi pothok se ai phangau dare ani suba base gi ni ai hoji amdarbada lupa lising ni phu mukti phangdran khali hoji umorok khara phajabam da lupa mangani ajegi kg da tarugan sambi changki lere aduna morok sida kuru sungba morok tagi palakwaje isi manga Jawi insi ohum kuan ba thongdaba hojik morok yauribani masin hojik Manipur da thabak phangdabagi
खुदोंग चादबा थबक फुंगदबगी समस्या कया मायोकनरिबसी थबक सुजनिंग मी कया अमसु मणिपुर द लैरी अदुबो असिगुमलबा मसाना मसाव थोकपिजरग उमुरोक पुथोकचरिबा मियोय कयादा हेन साखटपा याबा सिगुम कयासी मणिपुर गवर्नमेंट लेंगाकना मियेंग संबिदबना सिगुम मयामसि मणिपुर सोथब ओइरी लेंगाकना हेन मियेंग संबिदबदी असिगुम मणिपुर की वेराइटी ओइरिबा सिगुमलबा उमुरोक तनतना महि मरों कयासिंग असि पुथोकतुना मपाल लंब थादोकतुना हेन अचौबा सोर्स ऑफ इनकम अमा ओइबा याबगी पोतु लई हाइबो वफमसि असिगी लौमीसिना थमकना अखोइगी प्रजा मियामगी अखोइगी मिटमा पांगनबगी सेमिलोन हेन साखटनबगी पाउजेलम ओइगदौरी लोइसलफनमो पाउ अमुकना पिजरे मणिपुर के सेंगब का तो सांगमदी सेंजौ पाइबा मियोय सिंगदी वाकिंग सफम ओइरे होजु फावगी दे एस्टेबिन पिजा पाउ मतंग स्लोजरे मेंग ताबरे सिंगम kana खुरमजरे